Magdada ay video sibo meeting tabiriba china oda guru ahal amsingbu ikona khurumjari mayam lok khara thukbai khanau se khara nuaitre aduna mayam wagang buda khoigi khatak tabada nuaiteba problem laiba tar su mayam adugi damakta ngakpi gani mayam ngasi aina video se semjabase ai china mayam yangbiriba khoigi video sibo meeting tabiriba ai Cachar lamdam amasung mapaan da laiba khoigi Manipur gi mapaan da laiba china mayam dagi aina mateng khatang nijage haina aina video se semjabani mateng se kari gi oidono haibada aingonda ji pau mayam lae pau se khoigi Manipur gi china mayam dagi amasung khoigi leiriba relief camp da leiriba china mayam dagi khoigi mokhoi through dagi pau se aingonda lai pau se kari gino lai kamaina lai no haibada khoigi makhoi gi visit leiriba relief camp da khoigi recharge loiba yawa adu loraga pau phauna bangam da makhoi family masen khoigi pau important call tawgada sing call tawba ngamdaba amasung akhoi yamna awaba feebam da leiriba chida mayam recharge loirakpa electricity bill karika loirakpa huji net ti yadribarina mayam net sigi akhoi yadabanina makoina huji recharge hanba adulaga bill kaika hanba ngamde aina moigi site gi ngamaktre akhoi because agam singdura ngamgre ko adu ngamdo mayam yaureba adugi damakta aina mayam dagi ko mateng khatang khajikta gorsu mayamna angam thakta mateng pangbiraga ko huji leiriba igi akhoi Manipur da leiriba akhoi tangdu leita dana leiba akhoi china mayam da angaba thakte mateng khara tomina si haina video se sabjabani mayam aigi gpay number amasung aigi paytm any akhoi QR code karika mayam aigi number karika loipuna UPI number karika loipuna ai details da hapcharakani ado mayam da angaba thakte mateng pangbiro lupa jangai tang samthang oisu kasu kaide mi amam lupa jangai chamtang pangbirakpada yam sathina duai jagadi mayam ngasi su number mani manga kha aigoda laami number mani manga sing recharge amta hanbiro waina adu aina hanjagi akhoi kainogi team gi through dagi adu mayamna angama mateng pangbiradi atai ga hena mayam Manipur da leiriba chino mayam gi angama mateng pangani haibagi thajabada lei adugi damakta mayam ina video se semjabani adu mayam nuksijarabai chino mayam da soidana pangbirakani haibusu thajai mayam ai UPI number makhada ai details da hapcharakani mayam da aduga kaino angama thakta mateng pibiro share ga video se patang tiga tension jage mayam puraba tei mana yai fre Meiteileibak na yai fre tei ma khoigi Meiteileibak se kan da yadabani asiga punbugi saktam se khoigi Meiteileibak ki saktam kai yadabani share ga mayam da sinjage yai fre